State asida thokhaningdaba thodok thoktanaba paikhatpa cheksin thaurangi manung chana security force na thiba humbagi thabak chathabada khutsukhulai kaya fagatpa ngamkhre khongthang sigi manung chana security force na Imphal West District ke Patsoi Police Station konba Sangaithel Longa Koireng crossing dagi khutlai sing fagatpa ngamkhibane fagatlaba khutlai sing adugi manungda single barrel gun mari modified sniper rifle ama 9mm pistol ama 9mm pistol gi magazine ama .32 pistol gi magazine ani insast rifle gi magazine ani 303 rifle gi maru kunthra taret SLR gi maru humfunipan 9mm gi maru taramanga 7.62 mm high density cartridge taruk SA 16mm single red cartridge mari sniper rifle gi maru ahum BP plate ahum hand grenade ahum detonator ahum helmet taramari baufeng handset ani camouflage t-shirt ahum bag hum yauri Lona Thinkrabal Holub KCP Maoist ke active kadar ni haiba mioyama security force ki kangbo amana mayumdagi fare haire faraba mioy do Imphal East District ke Lamlai Police Station konba napet pali mamang laikai dagi ngairangbam Apollo Maitai Elias Ibungo chahi kuntratare ni haire Lona Thinkrabal Holub KCP PWG ke active kadar ni haiba mioyama so security force ke kangbo amana mayumdagi fare haire faraba mioy do Imphal East District ke Hingang Police Station konba Khabai Soi Kongba mapandagi MD Alam Khan Elias Achauba chahi kuntramari ni haire Security Force ki kangbo amana Lona Thinkrabal Holub KCP City Maitai ke active kadar ni haiba mioyama Khutlai ga kona na mayumdagi fare haire faraba mioy du Imphal West District ke Lamsang Police Station konba Fayeng Ching khunogdagi angom Achau Singh Elias Jin Elias Ibohol chahi kuntramari ne mangondagi double barrel rifle ama SIM card ka loina ba mobile phone ama Aadhaar card ama su fagat pangamle haire Lona Thinkrabal Holub pre-park Red Army ge active kadar ni haiba mioy ama security force na mayumanak fare haire faraba mioy du Imphal East District ke Sagolmang Police Station konba Chanung Mayai laikai dige Ningthaujam Vidyasagar Singh Elias Nanau Elias Yaithoiba chahi kunthra mangane mioy sidagi mobile phone ama sling bag ama cell khara amadi Aadhaar card chawba wallet ama fangle haire